National Highway Singda Kahena illegal tax Lobuna Petroleum product dealer amadi distributor Singda Awaba Kamthing na Mayuk Navana. Lakliva August Hagi Tang Amadage, Matam Kaktana Petroleum products in Yonba Leplagani Haina. Consortium of Manipur Petroleum Products Fraternity Retail Outlet Dealers Amadi LPG Distributor Ge Maike Digi Fondorle. One-day discussion on excessive monetary demand and extortion along Imphal Jirivam Road Highway Hiram Dangasi Palace Compound Leva Iboyama Sumang Lila Sangnel the Pangtokiba Kananina Bagi Mifam Amada Wafamasi Pongdoludana Mifamadu the Saruyakiba BPCL Gemihut RK Prakasna Fondokivada BPCL IOCL HPCL Nayara Energy Transporters Singna Mifam Pangtokuna National Highway Singda illegal taxing low ribasina Gari Driver Sing Petroleum Product Dealer Amadi Distributor Singna Awabakya Mayunari Basigi Matangda Prime Minister Office da Memorandum ama Pishin K. Aduba Housing Fawba response Laktabadage, Kongjang Sanctionabagi Warip Basi Lorpani Haiki. Amaromda, Lengang na security Ningtina Pidavana, Lambia Shida, Gari Chatpada, Kudongsa the Bakaya Mayuknare. Singi Mapam Sing Kaknatana Tampaki Mapam Kadasu, Namduna Selo Wamade, Demand Wana Awabakaya Mayuknare. Pibama Sikangna, Lengang na Matiksa na security Piduna, Gari Singasi, Ngaksen Bidabadi, Miam Gitangai for the Bapolum Sing, Ningtina Made, Chang Nine Pusilapangam Gani Haiki. Koigi service city government ki fixed rate da lakpa business ne haitare ngasi ki cheliba rate su transport ki rate su koigi fixed rate ni adudagi si petrol pump mama ki dealer amana per liter da phangiba rate su fixed rate ni 2013 da chana kiba transporter rate ngasi su dum chanari adagi dealer gi na 2017 da chana kiba rate su dum chanari haitare aduga ngasi ki lan jina maram moiraga akoi se sales se volume se loina handa graba sales se tangkai 50% gi mathakta handa graba haitare aduga transport sigi Imphal Dimapur se chatlingai matam dadi tha amada trip mari natraga manga chelam basi ngasi jiribam da lambien gi leiriba fibam chinani hadi makhan gi mayam china oiraga tham da anirak chen ba kai basi akoi gi yamna laibok phabagi mong da lae haitare aduna akoi gi sendan lambi su handarakpa adudagi lambien da tax mayam amasu torako mayam china akoi se puba thang ngam da ba haiba ma koi business close ro koi gi fibam duma yaure haiba dunia koi gi service ne to khragadi mayam se loi wa ga doini dana ko aduna mayam wari basi kari manam gi no haiba do mayam pulap khangni na ba ma darka tai haiba do ki pandum da ngasi meeting se to jabani